Online Manipur YouTube channel as being video मैम पुम नमक अमुक हन्ना ताराम लोग सरी हम बदेम नमरू इब पाव अम अवधि थमजगे Kangpokpi area दगी cachar area द huranchinthi tourambgi kuki ahum fagatkhre makhoina purakpa garisu Manipur police की sticker nappi hairi aduga Assam police na fagatlaba gang huranba kutpu ahum adu nongmai ge konana fagatkhibani the arrested person have been identified as Dimgel Lanboy Michael Paujelem Dimgen and the Thangboy Dimgel, all residents of Saijong under Kangpokpi district of Manipur. Assam police arrest 3 wanted dacoits all from Manipur, recovers arms and the live ammo. Mathangi update as no youth of Manipur gi thomi kun mangan Delhi damakta imphal thadokre. Delhi da lairiba Manipuri MLA Minister Singhi khungul lina youth of Manipur gi thomi kun mangan asab kangbu amanga si New Delhi damakta imphal thadokre. Ngasi international airport tege Khongsa lamdai da pangthokiba paumi singi unaba amadu youth of Manipur gi volunteers singna phongdokibida irang asigi warusin puraku haina na hasingna laukhiba kholaulenga kasina thawiraktaba center gi asan mirai naiba mong amadi MLA minister singna Delhi da satraga lotuna leibagi mong da urakliba sing asi mari makhung thinaba khongchat asi chatnaba sem sabani na kun manga asina ngasi dagi Delhi da leiba MLA minister singa likhun thigani amadi state asida thuba matam da tangdu laitaba purakpa ngamnaba thabuk sing lawkhatkani hairi New Delhi da leiduna center gi luchingba sing unaba phangde haina Tona lairiba MLA minister sing irang asigi waruisin puraktriba fawo Manipur thoklakpa yaroi irang asigi waruisin puraktriba fawo Delhi dagi halakhiroi haina MLA minister sing na miyam da sakhiba wasak thugaibe yaroi Manipur gi naha sing kham theng na pen adre pen daba asina asum hengalaklabadi thokaning daba thodok thoklakpa yai loina na political party gi kherna ba thamdana center gi luching basing unana ba MLA ministers khudingmak Delhi da thuba matam da sangbiyo miyam gi ihul asi thabuk to onthorak trabadi naha sing na sabsa ba thabuk lawkhatlagani haina phongdokhi aduga mathangi update asna kwa kaithan OP da miyam na nunglang sinduna langdaba da OC gi gari yauna atai gari kaya ka atai toi nangkhre police na fazin khiba khulngakpa mioi manga ngarang mari leina ba court na PR bond thadu kram matung da mioi amabu NIA na amuk hana fazin khiba gi mayok ta miyam na kan ba irang hor pagi manung san ngarang kwa kaithan police outpost na nungna landa adun akaya toi kaya thokan khre ngarang numidang pung tara ga mathoi ge makhai de ge horokhiba miyam gi iho aduna kwa kaithan OP da masing khangdana nunglang sinduna Police outpost asigi osigi gari gi mamang thangba glass kai kai betana tan gari gi mafam kaya da so kaya toy thoki masida sunatana OP manung da khamba atai gari kaya amasu nungna thomba dagi akaya toy thoki OP mamang da gari tayar mai thabagi thabuk chattaki OP asigi osina thoktuna miyam da irang tobi gano haina haijabada yakide masigi matung da tear gas amadi mob bomb Kaptuna numidang pung ahum taba matam da miyam adu tan khaiki hairi amorom da khunging chingchilagliba mioi singi marakta mioi kharna OP da taina duna nungnang sinliba aikhoina taliba demand asi phangadaba natte maduna nunglang sinba thokpiyu haiduna lawbasu taki hairi ngarang numidangi miyam gi iho asi adukki matik kanba haibadu oiki kaisampat junction dagi kwa kaichel phawbogi lambi gi paringda toti pipe phaijenba lambi mayai gi meridian gi yelom Rom the Kari by Yut fencing Taduk Lambalambi may the Paisin Bagi Tabuk Chataki, Asum Lambi Mafamkaya, Tinjin Bagi Tabuk Chatabadunga say Yupung Taraga, Makai Tabamatam the Poliski Kambuna Lotok Tabuk Chataki. Matangi updates no lupa Laknipu Marungi Yungang Sing Manghankre, Manipur Langaki Excise Headquarter Gi Malkana the Tambolupa Laknipum do Lissing Marpuga Mari. Samapan Dromgi Mamal Ugetaba sister over Indian made foreign liquor, Biar Amasung illicit culture liquor punna liter. Lising Tratret Kamaudra Kamapan ngasi hauna bimatung in a lapem parta labor office asigi campus tamai thaduna amadi thugaiduna manghankre sister roba excise several articles in mahan bagi thabuk asi commissioner of excise manipurigi meeting makha the excise manipurigi superintendent TS Rusli Kumanna Lusingbo official team amana mai thaduna amadi thugaiduna manghan bani manghan kiba item sing asi haukiba 2022 ki July Tara dagi Pagalaktuna excise headquarter dagi Malkhana da Khamba Sahi Faraba item sing ni Haibasis item sing asi Malkhana da Matam Khara Thambada storage ki khudongsa da badagi Makhatana Sistoropa article sing Thambaya Nabanga Simangan Kibani Hiramasigi Matang the excise Manipurgi superintendent TS Bruce Lee Kuman High excise department asi manpower yamna watpana maram oiraga makhoigi thabukta police ki asobu mateng pangbagi damakta Manipuri police pu thagarpa phongdokhi loina na miyam gi mateng yaudana excise khaktana thabuk pangthokpa ngamluidabana miyam na sumateng pangbiyo haina appeal tawki video sing bibagi damakta mayam pumnang pom ka hana thagachari anob update ki damakta online Manipur YouTube channel asibunuk sibiduna subscribe to thank you so much.